Manipuri Wari Pambi Channel tabiriba pumnamakpu amuhana taramna okchari ngasisu mayamgi ngaihak pothananabagidamak anauba Manipuri horror story amakak puduna laksari. Horror story sige maming Nasa Se Isani. Horror story sige writer Khundongbam Zenit. Hawjik taminarasi mayamgi ngaihak pothananabagidamak puduna laksariba anauba horror story Nasa Se Isani. Karino aikoigi imaga babaga na khallibasibo natte angang poktrabadi yum panba yadabra haiba. Hoi makoina masu uninge haibado aisu khangi adubu laina tamlamdrabadi kamdawni aikoisu yengba yaba yengledana. Monica amasung Romance yum panminarakpa sahi ahum khara helaklabani adubu ngasi phawada mamita masa uba fangdri. Romance ka Monica gadi thoinabu wasiluba taude thoinabu khanba ude aduga Romance ke mamaga mapagadi amuk toiba loire masu uba fangdre haiduna khoirang khoisaunaba adubu Monica gi thakchi khasi lamchat bebhar mapuroibabu ningjaba mane makugi ningthijaraba seba mayam masina makhoi masinda wa amatasu kangthokpa ngamhandri. Khara nauringaidadi Romance ki mama mapana amuk toiba imau nate isani ngoli mi khuding paudamjariba tamjariba sahi ahum lomse masumta uba fangaktaba adudadi Romance ki mama asu amuk toiba lil amom dumangai fi kamliba masanupada haibadi kizaduna mamaude hek taksilli hai ibe mana khoigi doctor yengliba bu khara haiba amada yengune nakhoni yengliba doctor do haitra malene khara haiba amada yengu paisa gi dine karimata warugano. Mamau nupi Monica na ima akhoi su fazana tanaraga Manipur gi mina fai haina ba doctor adudani akhoi na hujik yengjari ado tamogi masada su asoiba laite aigi su asoiba laite hai akhoi su tawfaba ma khangdrabani ma. Romance ke mapana mamada thaujinduna masanupa Romance ta amuk hayeli Romance na amuk khumlai ima mase isorgi nongdam haibaduni sahi manga mukti yengkhisi haiduna doctor na su hairibani namau nupigi su aigi su asoiba karimata laite isorna sanbirabadi sahi manga taruk lairaga su kanagumba angang yaurukpasu adum marai doctor na takpibani. Ibungo napa se BP guli chaduna lairibani nama isu tang chikpi ahing ngasi kokna marol ama chikliba aikhoi ni hinglingai dane isu ama uningi haribasini. Romance ka Monica gasu wakal khandabadi nate mama mapagi ningba thunga ningdabadi nate makoisu matha saribani adubu yamna nungsi sanana laiminariba makoigi imung Jumban punsida amuk akaiba lakadra haibase yamna kanna singnazaribani pakhatcharibani. Asumna matam khara haukrabagi matungda Romance ke mama amasung mapagi akanba sakriningai haurakle. Romance po yum amuk hanna palnanaba nupi ama thinanaba kanna taksinba hauraklami. Sakpha waningthi ningaina chau haiba yaraktre. Monica na taubu sebasu harau yadre. Monica na londuna piba sa fawba thau haiba yaraktre. Monica do yamna mathwai nungaitre. Mama na Monica da isa senang na hairabadi yagani yum amuk panana bataurasi aikhoi na hinglingai imita isu amatang uhalu haiduna kanna taksilaklabada Monica su upai laitaduna mahaki mapuroiba Romance ta mahak yum amuk panana bayamna kanna taksinba horakle. Romance mama mapa makoigi taurakliba mong matau asidagi amuk hendoktuna Monica fawba yauna taksilakwasida Romance haifum khangdre mahak masana yum amuk hanna panba haibase yaningde pamde adubu makoigi mong matau asida upai leitabadagi mahak masana mama mapagi apambado yare
ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯤ ꯃꯣꯅꯤꯀꯥ ꯈꯛꯇꯅꯤ, ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯣꯃꯣꯗꯣ ꯃꯈꯣꯏꯅ ꯊꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯣꯅꯤꯀꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯍꯤꯡꯂꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯨ ꯑꯃꯇꯪ ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯎꯖꯅꯅꯕꯒꯤꯗꯃꯛ, ꯅꯤꯡꯕ ꯊꯨꯡꯖꯅꯅꯕꯒꯤꯗꯃꯛ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯅ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗꯨꯗ ꯃꯍꯥꯛ ꯑꯍꯤꯡ ꯑꯍꯤꯡ ꯂꯣꯟꯅ ꯐꯥꯎꯕ ꯀꯌꯥꯔꯛ ꯀꯞꯂꯤꯕꯅꯤ꯫ ꯔꯣꯃꯦꯁꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕꯗꯣ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯇꯥꯕꯗꯨꯗ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯅꯨꯄꯤꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯔꯣꯃꯦꯁꯀꯤ ꯃꯅꯦꯇꯣꯟ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯂꯣꯟꯅꯕ ꯑꯗꯨꯗ ꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯊꯝꯂꯝꯂꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯕꯤꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ꯫ ꯌꯨꯝ ꯄꯥꯜꯂꯨꯔꯒꯗꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯝꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯊꯩꯗꯨꯅ ꯂꯣꯠꯂꯨꯔꯒ ꯄꯥꯟꯕ ꯌꯥꯗꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯩꯔꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯔꯣꯃꯦꯁꯀ ꯑꯍꯜ ꯂꯃꯟ 5-10 ꯁꯥꯒꯩꯒꯤ ꯌꯥꯎꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯅꯍꯟꯗꯨꯅ ꯁꯥꯈꯤ ꯊꯝꯂꯒ ꯂꯝ ꯁꯝꯗ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯣꯅꯤꯀꯥꯗꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯐꯖꯅ ꯇꯧꯖꯔꯤ꯫ ꯔꯣꯃꯦꯁꯅ ꯑꯀꯣꯟꯕ ꯂꯧꯕ ꯅꯨꯄꯤ ꯃꯥꯌꯥꯅ ꯊꯥ ꯍꯦꯛ ꯂꯦꯞꯇꯨꯅ ꯃꯤꯔꯣꯟꯕ ꯍꯧꯔꯛꯄꯗꯒꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯈꯪꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯥꯒꯩ ꯑꯁꯤ ꯂꯦꯞꯀꯗꯕꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯨꯝꯅꯃꯛꯀꯤ ꯂꯝꯆꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯣꯅꯤꯀꯥ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯥ ꯂꯦꯞꯄꯇꯪ ꯉꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯣꯅꯤꯀꯥꯗ ꯂꯣꯏꯅ ꯁꯤꯟꯅꯩ꯫ ꯔꯣꯃꯦꯁꯅꯁꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯔꯣꯃꯦꯁ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯥꯌꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯃꯣꯅꯤꯀꯥꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯃꯥꯌꯥꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯍꯥꯛꯀꯤꯁꯨ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯄꯦꯟꯊꯣꯛꯅ ꯂꯩꯖꯩ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯒꯤ ꯃꯄꯥꯜꯅ ꯃꯥꯌꯥꯗꯣ ꯉꯛꯆꯥꯎ ꯊꯦꯛꯂꯛꯂꯦ꯫ ꯃꯣꯅꯤꯀꯥꯕꯨ ꯃꯤꯅꯥꯏꯒꯨꯝ ꯈꯜꯂꯛꯂꯦ꯫ ꯏꯆꯦ ꯍꯥꯏꯅ ꯐꯥꯎꯕ ꯀꯧꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯛꯈꯥ ꯅꯥꯏꯗꯕ ꯂꯝꯆꯠ ꯕꯦꯚꯥꯔ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩ꯫ ꯃꯣꯅꯤꯀꯥꯅ ꯃꯄꯨꯔꯣꯏꯕ ꯔꯣꯃꯦꯁꯇ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯀꯠꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯅ ꯇꯥꯕꯤꯗ꯭ꯔꯦ꯫ ꯍꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯇꯝꯃꯨꯅꯦ, ꯄꯨꯛꯆꯦꯜ ꯄꯤꯛꯀꯅꯨꯅꯦ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯇꯥꯍꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯡꯗ ꯃꯍꯥꯛꯄꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯍꯥꯏꯅ ꯎꯍꯜꯂꯤ, ꯄꯥꯎꯊꯣꯛꯏ꯫ ꯑꯍꯤꯡ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯦꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯣꯅꯤꯀꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯣꯅꯤꯀꯥꯅ ꯃꯍꯥꯛ ꯃꯄꯥꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯛꯀꯅꯤ꯫ ꯃꯄꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯗ ꯃꯅꯦꯝ ꯃꯀꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯔꯣꯃꯦꯁꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯛꯀꯦꯔꯥ, ꯊꯥ ꯑꯃ ꯂꯩꯔꯛꯀꯦꯔꯥ, ꯁꯨꯛꯍꯜ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯗꯣ ꯃꯄꯥꯝꯗ ꯂꯥꯛꯂꯦ꯫ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ, ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯤ, ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯨꯗꯤ ꯃꯍꯥ ꯐꯠꯇ꯭ꯔꯕꯤ ꯃꯥꯌꯥ, ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯥꯌꯥ, ꯃꯍꯥꯛꯅ ꯊꯧꯒꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯔꯣꯜꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯈ꯭ꯔꯕ ꯏꯅꯦꯝ ꯏꯀꯨꯁꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯆꯥꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯤꯡꯈꯤ꯫ ꯑꯆꯨꯝꯕꯒꯤꯗꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯛ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯣꯅꯤꯀꯥꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯥꯒ
wa tanaba yaba tanaraba matungda ahiba makoigi khul aduda laiba maiba amagi manakta lakminare. Monica na maiba aduda makoigi imungda thokleba thaudok adugi akupa wari ado marik sumna lire. Maiba duna wari pumna maktaraba matungda Monica ga maga khaktangi oiba wari ama khanadaba yadre haiduna maiba adugi kada Monica ga maga khaktang wado kupna tanarami. Adudagi Monica mamaga loinana yumda halaklammi. Yumda halakpaga Monica na mahakki mapuroibana sabiba sanagi lik ado kaithokle. Monica gi mamana ibema maiba do yamna haibani ko seksillu ko miyam mamangda mimang thoknanaba izat lekha tananaba thabak tawrakpadi yaroi ko akoidi sidok hidaujani hairakpada Monica na ima karisu tawroi maiba aduga aiga tanaribado aigi hanagi jumban punsi aduda amuk hanjinanaba khaktani aisu loina khangi ima nasa lamchat naidabi isagi izat ngaktabi nupi natte haina mamada hairami. Maiba aduna Monica dagi lupa lising kun hana laure madugi matungda maiba aduna Monica ga wari do kupna sanaraba matungda pochai khara piraklammi. Maiba na pirakpa pochai sing ado yamna seksenna puraduna mahakki mayum mapuroibagi manakta amuk halai. Mahak lakpada mane maku aduna hana fawba yengde mapuroiba Romesh nasu thawa sade punamakto Monica karimata khalude mahak mapungingda nungaiba amaga loinana maiba na pirakpa pochai ado mina uroidaba mafam amada yamna seksenna thamjille aduga mahusagi matawgum isam samna asum lai. Ahing thengaklaba mi loina tumna khraba tanja do ngaiduna Monica na tapna hogalaklaga mapanda thoraktuna maiba aduna pirakpa laipi amana yomlaga pirakpa laiphdebi asaba ado mahako pulliba kisi ado tapna hidoktuna lauthoklaga laiphdebi asaba do makoigi yum mathakta langkhatli. Laiphdebi aduna din mathakta langkhat khrabagi matungda Monica na parap mahaki kada changlaktuna maiba aduna pirakpa jantra do oi thangba makudangda sijille. Monica di namitto karisu ningaidana mahusagum yamna nungaina tumkhre. Ahing aduda Romesh ki mamangda mahakki mamana thangjaw ama pairaga mahakko hatkani haiduna sensilaklammi. Maduda khanghaudana mayana mamangda leptuna hatpidananaba mapuroibabu kanbinanaba haijarakpada Romesh ki mamana adu oirabadi nang oina hatba tare haiduna thangjaw aduna mayagi mangakado kaktuna halamni. Maduda Romesh na lekai imana mamong nupi hale haiduna laurami. Matang adu Romesh to mit khangsing singlaki mahakna mamit singlakpada mayana mangonda kolaga makutna maduna mahaki mangaksamda kolaga tumlammi. Maduda Romesh to yamna sauning lure mahakna ngakta konsillaga tumlam maduda manglakna duna tawribani haiduna mayado mahaki makullada lawthoklaga inthokkhre. Mayasu mangoi hawoi mit khara singboi lakoi tawramlaga adumak tumthakhre. Mayagi mamangdasu mahaki manembok aduna makutta suri ama pairaga lona mahaki kada changlaklammi. Aduga mahaki mapuroibagi mamang maktada mahakku thang surina thinduna hatnanaba tawrakpada mayana mi hale haiduna lawi. Taibang panda awoiba oina laurakpadagi Romesh na mabu haudoklammi. Kaidorage hangbada mahakki mamangdo tamthoklammi. Romeshu mahakki mamangda ukibasing ado mayada amata haidoktre tuminna mathamoidadi khalli. Imana aikoibu masa mamongni khanba ngamdraba jala isorna aikoigi mangda taklakliba jala asumna mawon khanna ahing ado haukhre. Somdana Monica na maiba aduna pirakpa jantra ado mayana siriba jantra aduga onthokna narbagi damak asingba tanja ngaiduna laikhre.
ꯅꯨꯃꯤꯠ ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯔꯣꯃꯦꯁꯁꯨ ꯑꯣꯐꯤꯁ ꯆꯠꯈꯤꯕ, ꯃꯄꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ, ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯅ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕ, ꯑꯗꯨꯒ ꯃꯥꯌꯥꯅ ꯐꯃꯨꯡꯗ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯃꯣꯅꯤꯀꯥꯅ ꯆꯞ ꯆꯥꯕ ꯇꯥꯟꯖꯥ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯂꯣꯟꯅ ꯆꯪꯂꯒ ꯃꯥꯌꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯗꯣ ꯀꯥꯇꯤꯅ ꯆꯞꯊꯠꯇꯨꯅ ꯂꯧꯊꯣꯛꯂꯒ ꯃꯥꯏꯕꯗꯨꯅ ꯄꯤꯔꯛꯄ ꯖꯟꯇ꯭ꯔꯗꯣ ꯃꯥꯌꯥꯗ ꯂꯣꯟꯅ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯖꯟꯇ꯭ꯔꯗꯣ ꯍꯦꯛ ꯁꯤꯟꯗꯣꯛꯈꯤꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯥꯌꯥ ꯑꯉꯛꯄ ꯇꯝꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯕꯁꯨ ꯏꯁꯩ ꯁꯛꯀꯅꯤ, ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯗ ꯇꯥꯟ ꯊꯥꯒꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝꯅ ꯇꯧꯍꯩꯗꯦ ꯇꯧꯅꯨ ꯍꯥꯏꯔꯨꯕꯗ ꯈꯥꯕꯩꯅ ꯃꯅꯦꯝꯒꯤ ꯃꯀꯣꯛꯇ ꯊꯥꯔꯝꯃꯤ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯥꯌꯥꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯥꯌꯥꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯗꯒꯤ ꯐ꯭ꯂꯥꯛꯁꯇ ꯍꯥꯟꯗꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯍꯩꯗꯣꯛꯂꯒ ꯃꯀꯨꯕꯣꯛꯇ ꯑꯃꯨꯛ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯅ ꯃꯥꯌꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯥꯌꯥꯅ ꯃꯄꯨꯔꯣꯏꯕꯗ ꯊꯥꯡ ꯎꯠꯂꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯤꯀꯥꯅ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯗꯁꯨ ꯃꯣꯅꯤꯀꯥꯅ ꯁꯦꯕꯥ ꯁꯦꯕꯤ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ꯫ ꯃꯣꯅꯤꯀꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯌꯥꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯥꯌꯥꯅ "ꯏꯆꯦ, ꯏꯆꯥꯁꯦ ꯅꯆꯥꯅꯤ, ꯑꯩꯅ ꯄꯣꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯦ ꯅꯆꯥꯅꯤꯀꯣ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯣꯅꯤꯀꯥꯅ "ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯅꯪꯅ ꯄꯣꯛꯀꯗꯧꯔꯤꯕ ꯅꯆꯥꯁꯦ ꯏꯆꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯨꯡꯗ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯥꯏꯕꯗꯣ꯫ ꯊꯕꯛ ꯑꯃꯒꯗꯤ ꯋꯥꯠꯂꯤ꯫ ꯊꯕꯛꯁꯤꯒ ꯍꯦꯛ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯥꯏꯕꯗꯨꯅ ꯍꯥꯞꯄꯨ ꯍꯥꯏꯍꯧꯔꯤꯕ ꯂꯨꯄꯥ 10,000 ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯑꯩꯅ 5,000 ꯑꯃꯒ ꯍꯥꯞꯂꯒ 15,000 ꯄꯤꯔꯨꯒꯅꯤ꯫ ꯑꯩꯒꯤ ꯂꯤꯛꯇꯣ ꯑꯃꯨꯛ ꯀꯣꯟꯅ ꯁꯥꯔꯕꯁꯨ ꯌꯥꯏꯗ", ꯃꯇꯣꯝꯇ ꯈꯜꯂꯤ ꯃꯣꯅꯤꯀꯥꯗꯣ꯫ ꯌꯨꯝꯁꯤꯗ ꯀꯞꯄ ꯂꯥꯎꯕ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯑꯍꯤꯡ ꯃꯁꯤꯡ ꯊꯤꯉꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯎꯅꯒꯗꯧꯕꯒꯤ ꯃꯀꯨꯞ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕ ꯃꯇꯝ, ꯑꯗꯨꯒ ꯃꯈꯣꯏꯅꯒ ꯃꯁꯨ ꯄꯥꯝꯖꯕꯗꯨꯗ ꯋꯥꯈꯜꯗ ꯄꯪꯈꯟ ꯈꯟꯕꯗꯨꯗ ꯄꯪꯇꯧ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯗꯨꯃꯛ ꯈꯥꯡꯉꯤ꯫ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯀꯔꯤꯃꯛ ꯈꯪꯗꯦ꯫ ꯌꯦꯅꯈꯥ ꯂꯨꯈꯥ ꯌꯨꯝꯊꯛꯅꯆꯤꯡꯕꯗ ꯃꯤ ꯑꯉꯥꯡꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯗꯧꯅ ꯗꯨꯡ 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 ꯑꯃꯨꯛ ꯃꯈꯣꯜ ꯇꯥꯏ꯫ ꯑꯃꯨꯛ ꯍꯦꯛ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗꯁꯨ ꯔꯣꯃꯦꯁꯄꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯧꯕꯗꯧꯅ "ꯔꯣꯃꯦꯁ, ꯔꯣꯃꯦꯁ" ꯍꯥꯏꯅ ꯀꯧꯕ ꯍꯦꯛ ꯍꯦꯛꯁꯨ ꯇꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯣꯅꯤꯀꯥꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯖꯟꯇ꯭ꯔꯗꯣ ꯁꯤꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯑꯍꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯐꯪꯉꯤ꯫ ꯑꯌꯨꯛ ꯑꯌꯨꯛꯇꯅ ꯃꯅꯦꯝꯒꯤ ꯃꯀꯨꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯁꯦꯕꯥ ꯐꯖꯅ ꯇꯧꯖꯩ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯨ ꯇꯧꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯣꯅꯤꯀꯥꯕꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯣ ꯄꯨꯡ 12 ꯇꯥꯈꯤꯕꯒꯤ ꯘꯔꯤꯒꯤ ꯀꯥꯡꯁꯤꯅ 12ꯔꯛ ꯈꯤꯡꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯤ ꯃꯥꯌꯥꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯃꯦꯁꯀꯤ ꯃꯉꯛꯁꯝꯗ ꯀꯟꯅ ꯆꯞꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯃꯦꯁꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯣꯅꯤꯀꯥꯁꯨ ꯇꯥꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯥꯌꯥꯅ ꯔꯣꯃꯦꯁꯀꯤ ꯃꯉꯛꯁꯝꯗ ꯀꯟꯅ ꯆꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯃꯥꯌꯥꯅ ꯃꯍꯥꯛꯅ ꯑꯎ-ꯑꯎꯕ ꯑꯐꯪ ꯑꯐꯪꯕ ꯄꯨꯝꯅꯃꯛꯇ ꯃꯌꯥꯅ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯦꯁꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯥꯌꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ 2ꯔꯛ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯥꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯅ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯁꯥꯎꯗꯅꯕ ꯀꯟꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯕꯨꯁꯨ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯗꯨꯅ ꯃꯥꯌꯥꯗꯣ ꯃꯀꯨꯞ ꯃꯊꯥ ꯁꯨꯔꯕꯅꯤ, ꯑꯗꯨꯅ
ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯗꯣꯛꯇꯔꯅ ꯃꯥꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯅꯅꯕ ꯄꯨꯈꯠꯂꯛꯅꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯁꯨꯔꯗꯨꯅ ꯃꯥꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯣꯃꯦꯁ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯄꯥꯏꯕ ꯑꯃꯅ ꯍꯦꯛꯇ ꯊꯥꯒꯗꯕꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯁꯦ ꯃꯣꯅꯤꯀꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯤ ꯌꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯔꯣꯃꯦꯁ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯃꯣꯅꯤꯀꯥ ꯑꯁꯤꯅ ꯂꯥꯟꯖꯗꯕ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯎꯕꯤꯗꯨꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯈꯟꯖꯩ꯫ ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯈꯜꯂꯤꯕꯅ ꯃꯥꯏꯕꯒꯤ 10,000 ꯍꯥꯞꯀꯗꯕꯗꯣ 5 ꯑꯃꯒ ꯍꯥꯞꯂꯒ 15 ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯒꯦ ꯁꯤꯅꯤ ꯃꯣꯅꯤꯀꯥꯅ ꯈꯜꯂꯤꯕꯅ꯫ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯃꯥꯌꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯃ ꯎꯅꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯔꯣꯃꯦꯁ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯌꯥꯁꯨ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯔꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯥꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯗꯕꯗꯤ ꯀꯤꯅꯩ ꯍꯪꯒꯣꯏ꯫ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗꯁꯨ ꯃꯣꯅꯤꯀꯥꯅ ꯃꯥꯌꯥꯕꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯔꯣꯃꯦꯁ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯍꯥꯛ ꯍꯦꯛꯇ ꯁꯥꯎꯏ꯫ ꯃꯥꯌꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯥꯌꯥꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯏꯜꯂꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯁꯪꯒꯣꯝꯅ ꯌꯣꯛꯄ ꯍꯧꯔꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯊꯤꯅ ꯉꯥꯡꯏ꯫ ꯍꯦꯛꯇ ꯐꯨꯒꯦ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯇꯥꯡꯅ ꯐꯪꯖꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯔꯣꯃꯦꯁꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯤꯕꯗ ꯂꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯗꯣ ꯃꯥꯒ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯔꯣꯃꯦꯁꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯑꯁꯦ ꯃꯥꯌꯥꯒ ꯂꯩꯃꯤꯟꯅꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯤꯡ ꯂꯥꯛꯄꯗ ꯍꯥꯠꯇꯣꯛꯈꯤꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯃꯣꯅꯤꯀꯥꯗ ꯃꯇꯝ ꯈꯔ ꯌꯣꯛꯍꯜꯂꯁꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯕꯗ ꯑꯍꯜꯁꯤꯡꯅꯁꯨ ꯂꯣꯏꯅ ꯌꯥꯔꯦ꯫ ꯃꯥꯌꯥ ꯃꯃꯥ ꯃꯄꯥꯅ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯍꯜꯂꯝꯗꯥꯏꯗ ꯃꯣꯅꯤꯀꯥꯅ ꯃꯥꯌꯥꯗ ꯁꯤꯖꯤꯟꯈꯤꯕ ꯖꯟꯇ꯭ꯔꯗꯣ ꯂꯣꯟꯅ ꯂꯧꯊꯣꯛꯍꯧꯈꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯃꯦꯁ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯣꯅꯤꯀꯥꯅ ꯃꯥꯌꯥꯅ ꯄꯣꯛꯂꯝꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯆꯥ ꯁꯛꯅ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯈꯤ꯫ ꯃꯣꯅꯤꯀꯥꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯃꯥꯌꯥ ꯅꯆꯥꯁꯦ ꯏꯆꯥꯅꯤꯀꯣ꯫ ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯖꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯅ ꯅꯪ ꯈꯛꯇꯒꯤ ꯆꯥꯛꯊꯨꯡ ꯄꯥꯝꯂꯛꯄ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯂꯛꯄ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯤꯒꯤ ꯆꯥꯛꯂꯨꯛ ꯅꯪꯅ ꯅꯝꯗꯨꯅ ꯃꯨꯟꯗꯨꯅ ꯂꯧꯒꯦ ꯃꯤꯒꯤ ꯁꯔꯨꯛ ꯄꯤꯖꯔꯣꯏ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯣꯛꯂꯝꯕ ꯅꯆꯥꯁꯦ ꯏꯆꯥꯅꯤꯀꯣ꯫ ꯏꯆꯥ ꯁꯛꯅ ꯑꯩꯅ ꯌꯣꯛꯀꯅꯤ꯫ ꯃꯥꯌꯥꯗꯣ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯁꯤꯖꯤꯜꯂꯝꯕ ꯖꯟꯇ꯭ꯔꯗꯣ ꯂꯧꯊꯣꯛꯄꯤꯈꯤꯕꯗꯒꯤ ꯅꯣꯡꯃꯒꯤ ꯃꯍꯥꯛ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯀꯌꯥꯗꯣ ꯂꯤꯗꯨꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏ꯫ ꯅꯪꯅ ꯄꯣꯛꯄ ꯅꯪꯒꯤ ꯅꯆꯥ ꯑꯁꯤ ꯐꯥꯎꯕ ꯅꯍꯥꯛꯅ ꯃꯕꯨꯛ ꯏꯟꯕꯤꯒꯅꯤ ꯈꯣꯝꯂꯥꯡ ꯏꯟꯒꯅꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯪꯅ ꯍꯥꯠꯅꯅꯕ ꯇꯧꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯤꯜꯂꯨꯒꯗꯧꯕꯁꯦ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯃꯊꯪ ꯂꯤꯔꯛꯄꯗ ꯃꯥꯌꯥꯗꯣ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯌꯥꯝꯅ ꯏꯀꯥꯏꯖꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯆꯦ ꯃꯣꯅꯤꯀꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤ꯫ ꯏꯆꯥꯁꯦ ꯅꯆꯥꯅꯤꯀꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯌꯦꯠꯂꯔꯣꯏ꯫